Kuki militant sing na yam tam thina miatin topic ra bai koi student ani enman jet amadi lithuang bi hai ba se koi hokiba September gi tang unda taruk ta koi honorable chief minister da member da pisan ba matungda adugi matungda mahaki tawngamba mahaki oiba anga kanu bana bidana hai ba langal langjin khara asigi media amadi asigi kanu da cover newspaper da ungo per posima koi automatic koi gi makai degi che sigi makai degi honorable chief minister bu kai kunna bu usari loina bharat lenga amsung manipur lenga kai kunna bu usabuga loina na ekoina tawgiman kangu du usari loina na tasengna eko adumakpu ekoi gi je sina hariba pungpham asi handoklabra haibu du natri maramdi karigino haiba kanda ekoi hariba imung asi imung ani asida adugumna masa lekidabagi masi wana khangduna leiriba mama oibising miyamna media gi thongda aduma khangbina bune khalli ekoi manipur gi chief minister kai kunna sorry governor na lapidana mama oibida ising na imidana hamungdagi hawpa kangapa ngamdana leiriba imungdagi oiba yamna wana khangle bedo taseng namaki hairu kanda de ke haiba kanda ekoi mekte gi sanabida magi dharma gi matungina ekoi aloiba mathong mangam haiba posi pangthok triba phawba adumai tawna koi sahin nga hen ba haibna singba tongan tongan ba leibanina masi adugumba potu ekoi manipur government na bharat sarkar na hena asetpa pire to lepira kanda dead body do sinabira matungda ekoi JC gi kungthangse handokpagi tanja do ekoi lakani habgi thajab do thamjage loinana hojik maki oinadi ekoina lepkiba tongan tongan ba ekoina sanction gina haib kungthang sing do adumak ekoi leptana adumak continue sathagi gani ekoi hayeng dagi hawraga ekoina khuthang chara henbagi lebak miyam sintungna sathagana haibdusu ekoi hayeng dagi hongnabagi dum sem saduna leire maramaduna lebak miyamna ekoi JC na laphalliba thabak tharumsing tongan tongan kungthangsinda asobo sojo amadi mateng pangbu yabasi JC gi makai gi ai media gi thongda miyam da paujel si pijak hojise ekoi convener na photo pigiba wafam du ekoi na sathajagadaba kungthang gi oina hayengdagi hana media da so ekoi hana haidana leijagre ekoi kungthang je box change to laite habane hoi CBI na central government na state government na kai kuma blue khadi ekoi da ulle mamdi haiba khra ekoi phare haidana adubu phari base ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯐꯣꯇꯣꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯑꯩꯈꯣꯏ ꯐꯣꯟꯗ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕꯅꯤ ꯏꯟꯇꯔꯅꯦꯠ ꯍꯥꯡꯉꯩꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯩꯈꯣꯏꯒꯤ 13 ꯈꯨꯜꯉꯥꯛꯄ ꯚꯤꯂꯦꯖꯔ 30 ꯍꯥꯟꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯇꯣꯉꯥꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯔꯛꯏꯕꯁꯤꯗꯗꯤ ꯃꯁꯤꯡꯁꯤ 3 4 5 ꯁꯨꯖꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯥꯖꯕꯗꯨ ꯄꯣꯛꯑꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡꯁꯦ ꯁꯝ ꯀꯨꯀꯤ ꯍꯥꯏꯗꯤ ꯚꯤꯂꯦꯖꯔ ꯑꯣꯏꯒꯦꯔꯥ कुकी मिलिटेंट होइगेरा कई खरा तौबिगरे हाइबसिदा अखोय पुंगदा तसेंना अखोय मदु फावरेबा